ꯂꯩꯃꯁꯨ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯂꯥꯛꯇꯨꯅ ꯂꯩꯁꯦꯍꯟꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯕꯦꯝꯃ, ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣ ꯏꯆꯥꯁꯤꯗꯤ꯫ ꯏꯃꯥ, ꯑꯩ ꯃꯗꯨ ꯉꯝꯃꯣꯏ꯫ ꯃꯥꯅ ꯅꯝꯗꯨꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯏꯃꯥ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ꯫ ꯑꯩ ꯃꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏ ꯏꯃꯥ꯫ ꯂꯩꯃ ꯂꯩꯁꯦꯍꯟꯕꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯆꯦꯟꯕ ꯍꯥꯏꯁꯤꯗꯤꯅꯦ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯊꯤꯜꯂꯕꯁꯨ ꯅꯪꯕꯨ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯃꯃꯥꯡꯗ ꯀꯦꯅ ꯃꯧꯅꯅꯦ ꯏꯃꯧꯅꯤ ꯍꯥꯏꯗꯨꯅ ꯊꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯍꯟꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯈꯣꯡꯐꯝ ꯑꯗꯨꯗ ꯀꯞꯂꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯂꯥꯏꯕꯛꯀꯤ ꯅꯨꯡꯗꯝꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ ꯏꯕꯦꯝꯃ꯫ ꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯏꯃꯥꯅꯦ ꯅꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯖꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯅꯆꯦꯅ ꯀꯥꯏꯍꯜꯂꯝꯂꯕ ꯂꯨꯍꯣꯡꯕꯁꯦ ꯏꯆꯥꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯑꯃꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯏꯀꯥꯏ ꯐꯤꯔꯣꯞ ꯅꯪꯗꯨꯅ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕ ꯇꯥꯔꯦ꯫ ꯑꯩꯒꯤꯗꯤ ꯃꯥꯅ ꯀꯩꯁꯨ ꯈꯟꯕꯤꯗꯕ꯭ꯔꯣ? ꯏꯆꯦꯒ ꯍꯥꯏꯅ ꯁꯤꯡꯅꯔꯝꯕ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯂꯩꯁꯤꯜꯂꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯤꯗꯧꯔꯤꯒꯦ? ꯀꯗꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯅꯣ ꯈꯪꯍꯧꯗꯦ ꯃꯥꯔꯁꯟ ꯂꯩꯁꯦꯍꯟꯕꯤꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕꯤꯔꯝꯃꯤ ꯃꯁꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯃꯉꯣꯟꯗ ꯅꯣꯟꯖꯒꯗꯧꯕ ꯅꯠꯇꯦꯅꯦ꯫ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯂꯩꯁꯦꯍꯟꯕꯤꯕꯨ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯒ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈ꯭ꯔꯦ꯫ ꯂꯩꯁꯦꯍꯟꯕꯤꯁꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯥꯔꯁꯟ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯌꯥꯝ ꯃꯨꯛꯅꯤꯡꯉꯗꯤ ꯅꯈꯨꯠꯁꯦ ꯊꯨꯗꯦꯛꯎꯔꯣ ꯍꯧꯖꯤꯛ꯫ ꯍꯥ, ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯕ ꯀꯩꯗꯧꯒꯦ? ꯑꯩ ꯍꯧꯖꯤꯛ ꯁꯥꯔꯝꯁꯨ ꯆꯠꯅꯤꯡꯗꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯤ ꯍꯣꯏꯁꯨ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ꯫ ꯋꯥꯡꯂꯦꯝꯕꯒꯤ ꯐꯣꯟꯁꯨ ꯆꯠꯈꯤꯗꯕꯒ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯑꯍꯜ ꯈꯔ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯤꯗꯥ ꯊꯥꯏ꯫ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯊꯧꯒꯜꯂꯣꯟ ꯀꯥꯏꯅꯤꯡꯗꯕꯒꯤ ꯑꯁꯥꯎꯕ ꯐꯥꯊꯗꯨꯅ ꯐꯤꯗꯥꯁꯤꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ, ꯑꯩ ꯃꯥ ꯀꯧꯊꯣꯛꯆꯔꯒꯦ꯫ ꯁꯣꯝꯗ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯥꯔꯁꯟ ꯂꯩꯁꯦꯍꯟꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ ꯄꯨꯁꯤꯜꯂꯛꯏ꯫ ꯀꯣꯔꯠ ꯃꯅꯨꯡꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ꯫ ꯃꯥꯔꯁꯟꯅ ꯍꯥꯟꯅ ꯄꯨꯝꯅꯃꯛ ꯁꯤꯟꯗꯣꯛꯇꯨꯅ ꯊꯝꯕ ꯑꯣꯏꯕꯅ ꯗꯥꯏꯔꯦꯛ ꯀꯥ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯥꯒ ꯍꯥꯟꯅꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯑꯃꯗꯣ ꯐꯝꯂꯤ꯫ ꯃꯥꯔꯁꯟ ꯂꯩꯁꯦꯍꯟꯕꯤꯕꯨ ꯆꯤꯡꯗꯨꯅ ꯊꯥꯔꯤꯕ ꯀꯣꯆ ꯑꯗꯨꯗ ꯐꯝꯊꯍꯜꯂꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯂꯣꯌꯔꯗꯣ ꯀꯩꯁꯨ ꯉꯛꯄ ꯄꯣꯛꯇꯦ꯫ ꯄꯩꯁꯥ ꯆꯥꯎꯅ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯍꯟꯗꯨꯅ ꯅꯦꯛꯄ ꯑꯣꯏꯕꯅꯤꯅ ꯃꯥꯔꯁꯟ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯆꯦꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯊꯨꯅ ꯃꯥꯒꯤ ꯁꯤꯒꯅꯦꯆꯔ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯁꯦꯍꯟꯕꯤꯒꯤ ꯃꯃꯥꯡꯗ ꯇꯞꯅ ꯑꯃꯨꯛ ꯊꯝꯂꯛꯏ꯫ ꯂꯩꯁꯦꯍꯟꯕꯤ ꯑꯁꯥꯎꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯤ꯫ ꯃꯃꯤꯠꯇꯨꯅ ꯋꯥꯔꯧꯕ ꯑꯁꯥꯎꯕ ꯅꯤꯡ ꯄꯨꯟꯁꯤꯟꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯥꯔꯁꯟꯕꯨ ꯌꯦꯡꯂꯛꯏ꯫ ꯁꯥꯏꯟ ꯇꯧ꯫ ꯅꯨꯄꯤ ꯃꯥꯗꯣ ꯃꯃꯥꯏꯗ ꯐꯠ ꯂꯩꯊꯣꯔꯒ ꯍꯥꯏꯔꯛꯏ꯫ ꯇꯧꯔꯦ꯫ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯃꯈꯥ ꯇꯥꯍꯟꯒꯅꯨ, ꯌꯥꯝ ꯊꯨꯅ ꯇꯧ꯫ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯁꯨ ꯍꯥꯠꯂꯣ, ꯑꯩ ꯁꯥꯏꯟ ꯇꯧꯕꯗꯤ ꯉꯝꯃꯣꯏ꯫ ꯑꯣ, ꯅꯪ ꯉꯝꯃꯔꯣꯏ? ꯂꯩꯁꯦꯍꯟꯕꯤ ꯈꯨꯝꯗꯦ꯫ ꯑꯣꯀꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯂꯦꯞꯇꯣꯞꯇꯣ ꯑꯣꯟ ꯇꯧꯏ, ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯛꯏ꯫ ꯂꯩꯁꯦꯍꯟꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯥꯅꯤ, ꯃꯥꯅ ꯎꯔꯤꯕꯗꯣ ꯃꯉꯥꯜꯒꯤ ꯀꯥꯅꯤ꯫ ꯃꯌꯥꯡ ꯅꯨꯄꯥ ꯑꯃꯅ ꯃꯩ ꯁꯦꯝꯕ ꯁꯥꯁꯤꯟꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯇꯤꯚꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯏꯃꯔ ꯕꯣꯝ ꯑꯃ ꯐꯤꯠ ꯇꯧꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯦꯍꯟꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯨꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯥꯔꯁꯟ ꯂꯦꯞꯇꯣꯞ ꯑꯗꯨꯕꯨ ꯐꯠ ꯈꯨꯝꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯔꯤꯃꯣꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯀꯣꯔꯠ ꯃꯦꯔꯦꯖ ꯄꯦꯄꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ꯫ ꯂꯩꯁꯦꯍꯟꯕꯤ ꯄꯟꯊꯕ ꯇꯧꯗ ꯔꯤꯃꯣꯠꯇꯨ ꯐꯠ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯤꯔꯨꯞꯁꯨ ꯃꯥꯔꯁꯟꯗ ꯌꯦꯡꯉꯤ꯫ ꯏꯄꯪ ꯄꯪꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯗꯨꯅ ꯃꯈꯨꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯕꯣꯝ ꯑꯗꯨꯒꯤ ꯔꯤꯃꯣꯠ ꯑꯁꯦꯡꯕꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏ꯫ ꯃꯥꯔꯁꯟ ꯏꯇꯞ ꯇꯞꯊꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯩ ꯌꯥꯝ ꯇꯧꯒꯅꯨ, ꯁꯤꯗ ꯁꯥꯏꯟ ꯇꯧ꯫ ꯀꯩꯒꯨꯝꯕ ꯍꯟꯗꯛ ꯌꯥꯗ ꯇꯥꯔꯒꯗꯤ ꯃꯉꯥꯜꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯪꯅ ꯎꯕ ꯐꯪꯉꯣꯏ꯫ ꯀꯗꯣꯝꯗꯅꯣ ꯊꯥꯡꯒꯗꯧꯕ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ꯫ ꯆꯥꯟꯅꯕꯒꯤ ꯊꯋꯥꯏ ꯀꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯗꯨ ꯈꯜꯂꯒꯅ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯀꯥꯏꯅꯃꯃꯤ ꯃꯤꯀꯨꯞ ꯑꯁꯤꯗ꯫ ꯃꯥꯔꯁꯟ ꯇꯞꯅ ꯍꯪꯂꯛꯏ꯫ ꯆꯨꯁ ꯋꯥꯟ, ꯒ꯭ꯂꯥꯁ ꯑꯣꯔ ꯁꯥꯏꯟ? ꯂꯩꯁꯦꯍꯟꯕꯤ ꯈꯨꯝꯗꯦ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯦ꯫ ꯃꯥꯔꯁꯟꯁꯨ ꯂꯩꯁꯦꯍꯟꯕꯤꯅ ꯃꯉꯥꯜꯕꯨ ꯀꯟꯒꯅꯤ ꯈꯪꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯁꯤꯟꯕꯅꯤ꯫ ꯑꯗꯨꯅ ꯙꯞ ꯇꯧꯔꯛꯏ꯫ ꯃꯥꯅ ꯄꯥꯏꯔꯤꯕ ꯔꯤꯃꯣꯠ ꯑꯗꯨ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯂꯩꯁꯦꯍꯟꯕꯤ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁꯥꯏꯟ ꯇꯧꯔꯒꯦ ꯏꯌꯥꯝꯕ, ꯑꯩ ꯁꯥꯏꯟ ꯇꯧꯔꯒꯦ꯫ ꯃꯥꯔꯁꯟ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯄꯦꯄꯔꯗꯨ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯈꯨꯠꯂꯩ ꯊꯨꯅ ꯂꯩꯁꯦꯍꯟꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯔꯤꯃꯣꯠꯇꯨ ꯃꯨꯜꯂꯤ꯫ ꯂꯩꯁꯦꯍꯟꯕꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ
ꯉꯥꯏꯍꯥꯛꯀꯤ ꯄꯥꯈꯠꯄꯗꯨꯅ ꯁꯤꯒꯅꯦꯆꯔ ꯑꯗꯨ ꯇꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯔꯁꯟꯁꯨ ꯌꯥꯝ ꯅꯣꯏꯁꯤꯠꯇꯅ ꯍꯥꯏꯔꯦ, ꯔꯤꯃꯣꯠ ꯑꯅꯤꯗꯨ ꯊꯥꯡꯒꯠꯂꯒ, ꯑꯩꯅ ꯄꯥꯏꯔꯤꯁꯤꯅ ACꯒꯤ ꯔꯤꯃꯣꯠ, ꯑꯗꯨꯒ ꯅꯪꯅ ꯄꯥꯏꯔꯤꯗꯨꯅ TV ꯁ꯭ꯄꯤꯀꯔꯒꯤ ꯔꯤꯃꯣꯠ, ꯑꯦꯟ ꯐꯤꯠ ꯇꯧꯔꯤꯗꯨꯅ ꯁꯣꯀꯦꯠ ꯕꯣꯛꯁꯀꯤ ꯋꯥꯌꯔ ꯃꯌꯥꯝ ꯑꯃ꯫ That's all for today. Happy Marriage Day, my dear wife. ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯥꯔꯁꯟꯁꯨ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯂꯦ꯫ ꯀꯥꯗꯨꯗ ꯂꯩꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯞꯄꯤꯗꯣ ꯋꯥꯅꯕꯅꯤ, ꯅꯨꯄꯤꯗꯣ ꯄꯥꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯀꯦ ꯍꯥꯏꯅ ꯊꯥꯡꯖꯤꯜꯂꯛꯄꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯑꯒ ꯅꯝꯗꯅ ꯀꯣꯔꯠ ꯃꯦꯔꯦꯖꯀꯤ ꯁꯥꯏꯟꯁꯤ ꯇꯧꯍꯜꯂꯤꯁꯤꯔꯣ? ꯁꯤꯒꯨꯝꯕ ꯆꯦꯟ ꯃꯇꯠ ꯑꯁꯤꯗꯅꯦ ꯑꯩꯕꯨ ꯁꯥꯏꯟ ꯇꯧꯍꯜꯂꯒ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯒꯗꯧꯕ ꯅꯠꯇꯦ꯫ ꯍꯣꯏꯅꯦ, ꯃꯗꯨꯅ ꯃꯇꯨꯡꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯂꯤꯒꯦꯜ ꯋꯥꯏꯐꯅꯤ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯃꯐꯝꯁꯤꯗ ꯋꯥ ꯀꯨꯏꯅ ꯉꯥꯡꯅꯕ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ꯫ ꯃꯁꯤꯗ ꯑꯩ ꯐꯕ ꯐꯠꯇꯕ ꯀꯩꯝꯇ ꯊꯣꯏꯗꯣꯛꯇꯦ꯫ ꯌꯥꯔꯦ, ꯆꯠꯅꯕ ꯇꯧꯁꯤ, ꯍꯧꯒꯠꯂꯣ꯫ ꯏꯆꯦꯅ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯒ ꯃꯅꯥꯎ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯕ ꯉꯝꯃꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯩ ꯇꯨꯀꯠꯆꯩ꯫ ꯅꯪꯅ ꯑꯩ ꯇꯨꯀꯠꯆꯕ ꯇꯨꯀꯠꯆꯗꯕ ꯀꯩꯝꯇ ꯊꯣꯏꯗꯣꯛꯇꯦꯅꯦ ꯑꯩꯉꯣꯟꯗ꯫ ꯑꯩꯒꯤꯗꯤ ꯈꯟꯈꯤꯕꯗꯣ ꯃꯗꯨ ꯊꯨꯡꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯒꯥꯏꯕꯗ ꯃꯇꯦꯡ ꯄꯥꯡꯂꯛꯑꯕꯅꯤꯅ ꯅꯪꯒꯤ ꯁꯣꯏꯅ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ꯫ ꯅꯪ ꯑꯩꯕꯨ ꯁꯨꯝ ꯁꯧꯍꯜꯂꯒꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ, ꯑꯃꯨꯛ ꯍꯥꯏꯕꯗ ꯌꯥꯎ꯫ ꯅꯪꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯗꯣ ꯅꯪ ꯅꯁꯥꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯖꯕ꯭ꯔꯣ? ꯑꯩꯅ ꯈꯟꯕ ꯑꯩꯅ ꯄꯥꯝꯕꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯆꯨꯝꯕ ꯆꯨꯝꯗꯕ ꯍꯥꯏꯕꯗꯨꯅ ꯑꯎꯕ ꯃꯤꯒꯤ ꯋꯥꯈꯜ ꯇꯥꯔꯦꯗꯅ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯟꯗꯛꯇꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ, ꯄ꯭ꯂꯤꯖ ꯌꯥꯝꯕ, ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯒꯤꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕ ꯃꯤ ꯂꯩꯖꯩ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯇꯠꯇꯅ ꯃꯤꯔꯥꯏꯔꯕ ꯑꯩꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ, ꯃꯁꯤꯗ ꯑꯩꯅ ꯄ꯭ꯔꯦꯝ ꯄꯣꯛꯂꯒ ꯅꯪꯕꯨ ꯊꯥꯗꯣꯛꯀꯗꯧꯕ ꯂꯩꯇꯦ꯫ ꯀꯥꯟꯅꯗꯕꯗ ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯂꯩꯁꯤ ꯍꯦꯟꯕꯤ, ꯃꯥꯡꯊꯥꯎ꯫ ꯅꯠꯇ꯭ꯔꯒ ꯐꯝꯗꯨꯅ ꯄꯨꯕꯗꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯨ꯫ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯅ ꯆꯠꯄ ꯄꯥꯝꯗꯤꯌꯦ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗ ꯃꯇꯝ ꯇꯞꯇꯅ ꯃꯥꯡꯍꯟꯒꯅꯨꯃꯤ꯫ ꯅꯪꯅ ꯑꯣꯏꯊꯣꯛꯍꯟꯕꯗꯤ ꯌꯥꯏꯗꯅ ꯑꯗꯣ꯫ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯐꯠ ꯐꯩꯕꯝꯅꯗꯨꯅ ꯄꯝꯈꯠꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯝꯂꯁꯨ ꯑꯩꯅ ꯑꯣꯏꯊꯣꯛꯍꯟꯅꯤꯡꯗꯦ, ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯍꯜꯂꯣꯏ꯫ ꯑꯩꯅ ꯏꯇꯣꯝꯇ ꯁꯤꯖꯈꯤꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯋꯥꯗꯨ ꯃꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯕꯒꯨꯝ ꯇꯥꯁꯤꯟꯅꯗ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯕꯅ ꯃꯤ ꯄꯪꯁꯤꯟꯍꯟꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯅꯉꯣꯟꯗꯒꯤ ꯐꯖꯅ ꯇꯝꯍꯧꯔꯒꯦ꯫ ꯁꯤ ꯐꯥꯎꯕ ꯈꯟꯊꯕ ꯍꯩꯇꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯟꯊꯣꯛꯀꯦ ꯈꯟꯕꯒꯁꯨ ꯁꯥꯔꯤ꯫ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯂꯥꯞꯅ ꯑꯝꯇ ꯊꯝꯈꯣ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯨꯟꯗꯣ ꯂꯦꯡꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯅꯪꯒꯤ ꯉꯛꯁꯝꯗ ꯍꯨꯛꯅꯕ ꯑꯩꯅ ꯈꯨꯟꯗꯣ ꯂꯦꯡꯒꯗꯧꯕ ꯅꯠꯇꯦ꯫ ꯂꯦꯡꯗ꯭ꯔꯕꯁꯨ ꯍꯨꯛꯄꯨꯗꯤ ꯅꯪꯅ ꯍꯨꯛꯍꯟꯒꯅꯤ꯫ ꯑꯩꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯝꯒꯦ ꯈꯜꯂꯤꯕ ꯅꯪꯁꯦ, ꯅꯪꯁꯤꯕꯨ꯫ ꯃꯗꯨ ꯑꯩꯒꯤ ꯗꯥꯏꯇꯅꯤ, ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ꯫ ꯅꯪꯒꯤ ꯅꯋꯣꯡꯅ ꯇꯧꯗꯨꯗꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯃꯗꯨ ꯅꯪ ꯍꯪꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯅꯪꯒꯤ ꯉꯛꯁꯝꯗ ꯑꯩꯅ ꯀꯨꯟꯗꯣ ꯍꯨꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯄꯨꯟꯁꯤꯗ ꯈꯜꯂꯨꯅꯨ꯫ ꯒꯥꯔꯤꯗ ꯅꯨꯄꯤꯗꯨꯕꯨ ꯍꯥꯞꯆꯜꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯏ꯫ ꯀꯅꯥꯅ ꯈꯪꯕ, ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯒ ꯀꯨꯟꯗꯣ ꯍꯨꯛꯄꯟꯕ ꯍꯥꯏꯕꯗꯣ꯫ ꯅꯪꯒꯤ ꯉꯁꯤꯒꯤ ꯇꯥꯗꯨꯅ ꯑꯩꯕꯨ ꯃꯈꯥ ꯇꯥꯅ ꯁꯨꯝꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯀꯣꯛꯇꯨꯕꯨ ꯀꯩꯅꯣ? ꯌꯦꯡꯂꯁꯤ ꯀꯩ ꯑꯃꯨꯛ ꯇꯝꯂꯝꯕ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯔꯥꯅꯤꯁꯨ ꯃꯆꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯅ ꯊꯥꯖꯅꯤꯡꯗꯦ ꯍꯥꯏꯔꯕꯁꯨ ꯋꯥꯈꯜꯗꯨꯗꯤ ꯃꯨꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯊꯔꯛꯏ꯫ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯨꯔꯕ ꯅꯨꯄꯤꯅꯤꯅ ꯃꯤꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯕ? ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯁꯨ ꯊꯥꯖꯕꯗꯣ ꯌꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯆꯥꯕꯨ ꯊꯤꯜꯂꯛꯄꯗꯤ ꯃꯥ ꯄꯥꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯊꯣꯛꯀꯗꯕ ꯑꯐ ꯐꯠꯇ ꯈꯨꯗꯤꯡ ꯃꯤꯠꯌꯦꯡ ꯁꯥꯅ ꯌꯦꯡꯂꯛꯄꯗ ꯑꯐꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯁꯣꯝꯗꯁꯨ ꯁꯤꯟꯊꯥꯅ ꯀꯟꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯊꯦꯝꯂꯤ꯫ ꯏꯅꯝꯁꯦ, ꯁꯤ ꯀꯞꯀꯅꯨ, ꯇꯣꯛꯑꯣꯕ, ꯌꯥꯝꯃꯨꯛꯅ ꯇꯥꯔꯒ ꯑꯃꯨꯛ ꯐꯨꯕꯤꯔꯅꯤꯌꯦ꯫ ꯃꯥꯅ ꯀꯗꯔ ꯇꯧꯔꯒ ꯑꯩꯕꯨ ꯀꯣꯔꯠ ꯃꯦꯔꯦꯖꯀꯤ ꯁꯥꯏꯟ ꯇꯧꯍꯟꯕꯅꯤ꯫ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ, ꯑꯩ ꯃꯉꯣꯟꯗ ꯁꯨꯡꯂꯩ ꯂꯩꯔꯣꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯈꯣꯏꯌꯥꯝꯕꯨꯡꯗꯤ ꯇꯞꯅ ꯏꯪꯅ ꯊꯦꯝꯃꯒ ꯍꯥꯏꯌꯨ꯫ ꯃꯉꯣꯟꯗ ꯁꯤꯡꯅꯍꯧꯔꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯉꯔꯥꯡꯗꯒꯤ ꯀꯩꯝꯇꯁꯨ ꯆꯥꯔꯝꯈꯤꯔꯣꯏ꯫ ꯆꯥ ꯈꯔ ꯆꯥꯔꯨꯁꯤ, ꯍꯧꯒꯠꯂꯣ ꯏꯅꯝꯁꯦ꯫ ꯑꯩ ꯆꯥꯅꯤꯡꯗꯦ, ꯅꯪ ꯑꯗꯨꯝ ꯆꯥꯊꯣꯛꯎꯔꯣ꯫ ꯑꯗꯣ ꯑꯩ ꯐꯣꯟ ꯑꯝꯇ ꯋꯥꯏꯖꯒꯦ꯫ ꯃꯥꯔꯁꯟꯁꯨ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ
ꯋꯥꯔꯤꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯆꯟ, ꯅꯪ ꯊꯣꯛꯈ꯭ꯔꯣ꯫ ꯁꯤꯟꯊꯥꯁꯨ ꯂꯩꯁꯦꯍꯟꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯇꯥꯔꯝꯂꯅꯤ ꯈꯪꯕꯒꯤ ꯀꯤꯅ ꯄꯥꯈꯠꯅ, ꯏꯃꯥ, ꯏꯅꯝꯁꯤꯗ ꯀꯩꯝ ꯇꯧꯕꯤꯅꯨꯀꯣ꯫ ꯑꯩꯅ ꯊꯣꯛꯏꯁꯤ ꯀꯅꯥꯗꯅꯣ? ꯑꯗꯣ ꯆꯟ, ꯂꯩꯁꯦꯍꯟꯕꯤ ꯁꯤꯟꯊꯥꯒꯤ ꯃꯈꯨꯠ ꯌꯥꯜꯂꯒ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯑꯩꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯆꯟ? ꯂꯩꯁꯦꯍꯟꯕꯤ ꯀꯤꯅ ꯁꯤꯟꯊꯥꯒꯤ ꯃꯈꯨꯠꯇꯨ ꯌꯥꯜꯂꯒ, ꯆꯠꯁꯤꯜꯂꯣ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯃꯥꯔꯁꯟ ꯂꯩꯁꯦꯍꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯊꯝꯂꯒ ꯃꯆꯤꯟꯗ ꯃꯨꯟꯅ ꯁꯨꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯁꯤꯟꯊꯥꯁꯨ ꯃꯕꯨꯡꯕꯨ ꯀꯤꯗꯨꯅ ꯂꯩꯁꯦꯍꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯦꯍꯟꯕꯤꯁꯨ ꯃꯥꯔꯁꯟꯕꯨ ꯀꯤꯕ ꯍꯦꯟꯃꯟꯕꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯖꯤꯜꯂꯦ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯆꯥꯛ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ, ꯑꯩ ꯈꯨꯠꯁꯤꯝꯗ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯥꯔꯁꯟ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯦ꯫ ꯉꯥꯛꯇꯪ ꯉꯥꯏꯕꯗ ꯅꯪ ꯀꯩꯁꯨ ꯁꯤꯔꯣꯏ꯫ ꯑꯗꯣ ꯀꯥꯁꯤꯗꯒꯤ ꯅꯪ ꯑꯝꯇ ꯊꯣꯛꯈꯣ, ꯑꯩ ꯅꯪꯒ ꯂꯩꯕꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯍꯩꯅꯗꯤꯌꯦ꯫ ꯑꯔꯩꯕ ꯊꯧꯅꯥ ꯃꯈꯩ ꯈꯣꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯂꯩꯁꯦꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯀꯥ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯪꯉꯣꯟꯗ ꯍꯩꯅꯧ ꯍꯥꯏꯕꯁꯨ ꯂꯩꯇꯦ, ꯅꯪꯅ ꯍꯩꯅꯔꯒ ꯑꯩꯉꯣꯟꯗ ꯇꯣꯡꯖꯕꯁꯨ ꯂꯩꯇꯦ, ꯃꯔꯝ ꯂꯩꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯈꯥꯝꯕꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯕꯨ ꯐꯃꯨꯡꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯁꯤꯜꯂꯤ꯫ ꯂꯩꯁꯦꯍꯟꯕꯤꯁꯨ ꯐꯃꯨꯡꯗꯨꯗ ꯎꯞꯇꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯀꯥ ꯍꯦꯟꯅ ꯅꯨꯄꯥꯗꯨꯅ ꯀꯟꯕ ꯍꯦꯟꯕ ꯑꯣꯏꯕꯅ ꯂꯩꯁꯦꯍꯟꯕꯤꯁꯨ ꯁꯥꯎꯅꯤꯡꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯔꯁꯟ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯆꯤꯟꯕꯥꯜꯗ ꯊꯝꯂꯒ, ꯂꯧꯒꯅꯨ, ꯃꯐꯝꯁꯤ ꯅꯪꯒꯤ ꯎꯔꯧ ꯊꯔꯛꯐꯝ ꯅꯠꯇꯦ, ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯁꯦ? ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟ ꯑꯅꯤꯃꯛ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯛꯏ꯫ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯂꯩꯁꯦꯍꯟꯕꯤ ꯁꯥꯎꯅ ꯀꯞꯉꯥꯡ ꯇꯧꯗꯨꯅ, ꯏꯃꯥꯅ ꯍꯥꯏꯕ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ, ꯅꯪꯒꯨꯝꯕ ꯑꯃꯗ ꯑꯩꯅ ꯀꯨꯟꯗꯣꯛꯀꯗꯧꯕ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯕꯗꯨꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯩꯒꯤꯗꯤ ꯍꯣꯡꯕ ꯍꯣꯡꯗꯕ ꯊꯣꯏꯅ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯗꯨꯅ ꯂꯧꯔꯕ ꯅꯪꯕꯨ ꯑꯩꯒ ꯂꯨꯍꯣꯡꯗꯦ ꯍꯥꯏꯗꯅ ꯀꯅꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦꯅ ꯍꯥꯏꯒꯗꯧꯔꯤꯒꯦ? Now you are my legal wife and you will be under my control, that's all. ꯅꯪꯒꯤ ꯆꯦ ꯃꯇꯠꯇꯨꯅ ꯈꯨꯗꯤꯡꯃꯛ ꯌꯥꯒꯗꯧꯕ ꯂꯩꯇꯦ꯫ ꯆꯦ ꯃꯇꯠꯇꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯅꯥꯃꯛ ꯄꯨꯟꯁꯤꯟꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ꯫ ꯋꯥꯊꯤ ꯉꯥꯡꯕ ꯇꯥꯒꯅ ꯑꯩ ꯆꯪꯉꯛꯄ ꯅꯠꯇꯦ꯫ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯅꯪꯒ ꯃꯉꯥꯜꯒꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯣ ꯈꯨꯗꯛꯁꯤ ꯂꯣꯏꯅ ꯀꯛꯀꯗꯧꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯛꯀꯗꯧꯕ ꯅꯠꯇꯤꯌꯦ꯫ ꯈꯪꯍꯧꯗꯦ ꯃꯥꯔꯁꯟ ꯅꯣꯡꯃꯩ ꯑꯃ ꯇ꯭ꯔꯤꯒꯔ ꯆꯤꯡꯂꯒ ꯂꯩꯁꯦꯍꯟꯕꯤꯒꯤ ꯃꯀꯣꯛꯇ ꯊꯝꯂꯛꯏ꯫ ꯊꯨꯅ ꯐꯣꯟ ꯆꯥꯡꯗꯣ꯫ ꯑꯩ ꯉꯝꯃꯣꯏ, ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯌꯥꯝ ꯊꯨꯅ ꯐꯣꯟ ꯆꯥꯡꯗꯣ꯫ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯊꯝꯒꯦ ꯈꯟꯒꯅꯨ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯌꯣꯠꯅ ꯁꯥꯕ ꯌꯣꯠꯂꯤꯡ ꯑꯀꯟꯕꯗꯨꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯌꯣꯠꯂꯤꯡ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯊꯝꯂꯕꯗꯤ ꯅꯪ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤꯗꯕ ꯂꯥꯏ ꯈꯣꯏꯔꯝ꯫ ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯐꯝꯁꯤꯗꯒꯤ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯕ ꯃꯤꯀꯨꯞꯇ ꯅꯪꯕꯨ ꯐꯥꯎꯕ ꯀꯛꯀꯣꯏꯔꯣꯏ꯫ ꯇꯨꯡꯒꯤꯅ ꯇꯨꯡꯒꯤ ꯊꯣꯛꯄ, ꯍꯧꯖꯤꯛꯀꯤꯅ ꯍꯧꯖꯤꯛꯀꯤ꯫ ꯅꯪꯒꯤ ꯅꯆꯦ ꯅꯆꯜꯗ ꯊꯣꯛꯄ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯃꯈꯥ ꯇꯥꯍꯟꯗꯦ꯫ ꯑꯩꯒꯤ ꯏꯆꯦ ꯏꯆꯜꯗꯤ ꯅꯈꯣꯏꯒꯨꯝꯅ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯗꯦ꯫ ꯊꯨꯒꯥꯏꯅꯕ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯂꯩꯇꯦ꯫ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯊꯥꯖꯩ, ꯑꯩꯒꯤ ꯏꯆꯜ ꯅꯈꯣꯏꯒꯨꯝꯕꯤ ꯅꯠꯇꯦ꯫ ꯑꯩ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯊꯨꯒꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯃꯥꯔꯁꯟ ꯍꯥꯎꯇꯅ ꯅꯣꯛꯏ, ꯑꯗꯨꯒ ꯅꯣꯡꯃꯩꯗꯨꯁꯨ ꯀꯟꯅ ꯅꯝꯁꯤꯜꯂꯒ, ꯑꯩꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝ ꯊꯨꯅ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩ ꯐꯣꯇꯣꯁꯤꯡꯗꯣ ꯀꯛꯄ ꯉꯝꯃꯣꯏꯌꯦ꯫ ꯐꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯃꯥꯔꯁꯟꯅ ꯑꯣꯏꯅ ꯄꯥꯁꯋꯥꯔꯗꯇꯣ ꯍꯥꯡꯗꯣꯛꯏ꯫ ꯅꯨꯄꯤꯗꯨꯗꯤ ꯏꯪꯉ ꯉꯛꯅ ꯁꯦꯀꯦꯟ ꯈꯔꯗꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯔꯁꯟ ꯂꯩꯁꯦꯍꯟꯕꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯒꯦꯂꯔꯤꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯈꯨꯗꯤꯡꯗꯣ ꯂꯣꯏꯅ ꯀꯛꯊꯠꯂꯤ꯫ ꯐꯣꯇꯣ ꯌꯥꯝꯅ ꯌꯥꯎꯖꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯅ ꯌꯥꯝꯗꯅ ꯍꯥꯞꯆꯕꯅꯤ ꯈꯔꯈꯛ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯍꯩꯇ ꯈꯨꯗꯛꯇ ꯀꯛꯈ꯭ꯔꯦ ꯃꯃꯥꯡꯃꯛꯇꯗ ꯑꯗꯨꯛ ꯄꯥꯝꯃꯨꯅ ꯊꯝꯖꯕꯁꯤꯡ ꯑꯗꯣ꯫ ꯂꯩꯁꯦꯍꯟꯕꯤ ꯐꯣꯇꯣ ꯑꯃꯅꯤ ꯌꯥꯎꯔꯤꯕꯗꯨ ꯀꯛꯄꯤꯈꯤꯅꯨ ꯍꯥꯏꯅ ꯀꯞꯇꯨꯅ, ꯌꯥꯝꯕꯣ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ, ꯑꯃꯁꯤ ꯈꯛꯇꯪꯗꯤ ꯊꯝꯕꯤꯌꯨ, ꯑꯩ ꯃꯥ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯖꯕꯅꯤ, ꯑꯩꯅ ꯍꯥꯏꯖꯕꯁꯤꯡꯗꯨ ꯇꯥꯕꯤꯌꯨ꯫ ꯂꯩꯁꯦꯍꯟꯕꯤꯅ ꯂꯦꯡꯂꯛꯄꯗꯨꯗꯗꯤ ꯃꯥꯔꯁꯟ ꯅꯣꯡꯃꯩꯗꯣ ꯀꯣꯆꯇꯨꯗ ꯑꯣꯏꯅ ꯂꯪꯈꯤꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯂꯤ, ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯃꯛ ꯐꯥꯖꯤꯜꯂꯒ ꯋꯥꯜꯗꯨꯗ ꯅꯝꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯃꯛꯇꯗ ꯐꯣꯇꯣ ꯈꯛ ꯅꯠꯇꯅ ꯐꯣꯟ ꯑꯗꯨ ꯔꯤꯁꯦꯠ ꯄꯨꯂꯞ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯁꯨ ꯍꯟꯗꯛꯇꯤ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯃꯨꯛꯂꯒ ꯃꯥꯔꯁꯟꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯀꯣꯆꯅ ꯂꯩꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯁꯥꯒꯤ ꯃꯀꯣꯛꯇ ꯅꯝꯁꯤꯟꯖꯔꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯄꯦꯟꯗꯅ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯦ ꯃꯈꯥꯃꯨꯛ ꯆꯠꯊꯔꯛꯂꯕꯗꯤ ꯈꯨꯗꯛꯇ ꯑꯩ ꯏꯇꯣꯝꯗ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯁꯤꯟꯖꯤꯟꯖꯒꯅꯤ꯫ ꯃꯥꯔꯁꯟ ꯊꯋꯥ ꯁꯥꯗꯦ, ꯃꯀꯣꯛꯇ ꯂꯩꯖꯕꯤ ꯊꯥꯗꯅ ꯁꯥꯟꯅꯔꯕ ꯃꯤꯅꯤ꯫ ꯇꯞꯅ ꯅꯣꯛꯇꯨꯅ ꯐꯣꯟꯗꯣ ꯋꯥꯜꯗꯨꯗ ꯂꯥꯛꯇꯅ ꯂꯪꯂꯒ ꯁꯦꯡꯀꯞ ꯁꯥꯍꯟꯈꯤ꯫
ꯑꯗꯨꯒ ꯂꯩꯁꯦꯍꯟꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯕꯨꯂꯦꯠ ꯍꯥꯞꯅꯕ ꯃꯆꯤꯟꯗꯨ ꯐꯠ ꯅꯝꯗꯨꯅ ꯃꯈꯨꯠꯅ ꯑꯃꯅ ꯑꯣꯛꯂꯒ ꯃꯔꯨ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯗꯨ ꯇꯞꯅ ꯀꯨꯟꯊꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯇꯣꯏꯅ ꯇꯥꯔꯤꯕ ꯐꯣꯟ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇ ꯆꯦꯟꯊꯔꯛꯏ꯫ ꯃꯥꯔꯁꯟ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯒꯨꯝ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯔꯤꯁꯦꯠ ꯇꯧꯔꯕ ꯐꯣꯟ ꯑꯗꯨꯁꯨ ꯂꯪꯂꯒ ꯊꯨꯒꯥꯏꯈꯤ ꯃꯃꯥꯡꯃꯛꯇꯗ꯫ ꯑꯗꯨꯒ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯨꯎ ꯈꯖꯤꯛ ꯀꯨꯟꯊꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯑꯣꯏꯔꯣꯏꯗꯕ ꯃꯥꯡꯗꯨꯅ ꯇꯣꯛꯂꯒꯗꯕ ꯄꯪꯂꯥꯅꯤ꯫ ꯁꯤꯈꯛ ꯍꯥꯏꯔꯒ ꯀꯥꯗꯨꯒꯤ ꯊꯣꯡꯗ ꯍꯥꯡꯂꯒ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯡꯗꯨ ꯁꯥꯍꯨꯝ ꯅꯥꯏꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯅꯣꯡꯊꯥꯡꯒꯨꯝꯕ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯞꯂꯝꯕꯅꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅ ꯄꯦꯟꯖꯈꯤ, ꯍꯔꯥꯎꯖꯈꯤ, ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ꯫ ꯑꯗꯨꯕꯨ ꯍꯨꯝꯗꯣꯛꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯉꯥꯎꯕ ꯅꯣꯡꯂꯩ ꯑꯃꯅ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯇꯟꯗꯟꯒꯨꯝ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯄꯥꯏꯗꯨꯅ ꯉꯥꯜꯂꯝꯕ ꯃꯉꯥꯜꯗꯨ ꯇꯞꯅ ꯇꯞꯅ ꯃꯤꯠꯃꯥꯡꯁꯤꯗꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯈꯥꯝꯖꯕꯁꯨ ꯉꯝꯗ ꯊꯃꯣꯏ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦꯗꯣ꯫ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯋꯥꯏꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨꯗꯤ ꯆꯦꯛꯁꯤꯟꯅꯗꯤ ꯊꯝꯖꯈꯤꯕꯅꯤ꯫ ꯃꯥꯡꯈ꯭ꯔꯦ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯑꯗꯨꯃꯛ꯫ ꯅꯨꯡꯁꯤꯒꯤ ꯆꯦꯠꯂꯕ ꯂꯪꯂꯥ ꯑꯃꯅ ꯊꯃꯣꯏ ꯑꯅꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯗꯣ ꯉꯁꯤꯗꯤ ꯄꯟꯊꯨꯡ ꯌꯧꯗ ꯑꯗꯨꯃꯛ ꯊꯥꯗꯠꯄꯤꯈ꯭ꯔꯦ ꯂꯝ ꯃꯈꯥꯡꯗ ꯅꯨꯡꯁꯤ ꯍꯩꯇꯕ ꯅꯨꯄꯥ ꯑꯗꯨꯅ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤꯗꯨ ꯋꯥꯜ ꯑꯗꯨꯗ ꯉꯥꯊꯔꯒ ꯃꯈꯣꯡ ꯑꯅꯤ ꯇꯥꯁꯤꯟꯅꯗꯨꯅ ꯃꯃꯩ ꯎꯞꯁꯤꯜꯂꯒ ꯄꯦꯟꯅ ꯀꯞꯂꯤ꯫ ꯃꯥꯔꯁꯟ ꯁꯥꯎꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯤꯟꯊꯥꯁꯨ ꯃꯈꯨꯠꯇ ꯆꯥꯛ ꯄꯨꯔꯒ ꯀꯥꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯍꯥꯏꯔꯝꯃꯤ, ꯀꯥꯗ ꯆꯥꯛꯇꯨ ꯈꯛ ꯊꯝꯃꯝꯃꯣ, ꯀꯩꯝꯇ ꯊꯦꯡꯃꯨꯅꯨ꯫ ꯃꯥ ꯊꯦꯝꯕ ꯊꯦꯝꯗꯕ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯁꯤꯟꯊꯥꯁꯨ ꯂꯩꯁꯦꯍꯦꯟꯕꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯕꯨꯡꯕꯨ ꯀꯤꯔꯕꯁꯨ ꯀꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯕ, ꯑꯩꯉꯣꯟꯗꯒꯤꯁꯨ ꯑꯩꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯗ ꯌꯥꯝꯕꯨꯡꯅ ꯇꯧꯔꯤꯗꯨꯕꯨ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯔꯁꯟ ꯁꯥꯎꯅ, ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯥꯏꯔꯗꯅ ꯑꯩꯅ ꯅꯪꯅ ꯀꯩꯒꯨꯝꯕ ꯊꯦꯝꯖꯤꯟꯕ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯆꯟ꯫ ꯋꯥ ꯃꯈꯥ ꯑꯃ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯥꯔꯁꯟ ꯁꯤꯟꯊꯥꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯛꯇꯨ ꯂꯧꯔꯒ ꯀꯥꯒꯤ ꯊꯣꯡꯗ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯇꯕꯒꯨꯝ ꯀꯞꯂꯤꯕꯗꯨ ꯃꯤꯠꯆꯤꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯥꯛꯇꯨ ꯇꯦꯕꯜꯗ ꯊꯅꯝꯗꯨꯅ ꯊꯣꯔꯛꯏ꯫ ꯊꯣꯡ ꯌꯧꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ? ꯁꯥ ꯐꯅ ꯑꯣꯜꯂꯕꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯄꯒꯤ ꯑꯋꯥꯕꯗꯨ ꯈꯪꯕꯒꯤ ꯄꯤꯖꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯄ ꯍꯧꯈꯤ꯫ ꯂꯩꯁꯦꯍꯦꯟꯕꯤ ꯑꯁꯥꯎꯕꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯄꯨꯈꯝ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯡꯂꯣꯝꯗ ꯈꯪꯂꯪ ꯂꯪꯉꯛꯏ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ꯫ ꯆꯠꯂꯝꯕ ꯅꯨꯄꯥꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥꯔꯁꯟꯗꯨ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯆꯥꯅ ꯊꯛꯅꯕꯗ ꯇꯥꯏꯅꯕꯗꯣ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯍꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡꯒꯤ ꯃꯁꯝꯗꯣ ꯁꯨꯞꯄꯥꯏ ꯄꯥꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯉꯪꯂꯒ ꯍꯥꯏꯔꯛꯏ,